Manipurda leiriba chingsingda uwa kaya yanthattuna aina yadaba mayai kaba drug na chingba nisa sungnaba popi masing khangdana tharakpana drug puthokpa amadi drug sizinabagi masing su lamdam asida aduki matik hengalakle asigumlaba drug sing ase muthatnaba security force singna Manipur gi leiriba chingi district singda aina yadaba drug sungnaba popi thariba sing ase pakshana yanthatpa amade manghanbagi thabak haujik fawba chathaduna lakle Ngarangsu hairiba thabak ase makha tana chatharakpa oina Kangpokpi district ke NKM police station ge manung chanba Kochim gi chikmaidagi security force amadi forest division ge apunba timna aina yadaba ekar taragi popi yanthatkibaga loinana popi thaba miyoi sing aduna sizinaramba farm hard fertilizer chemical na chingbasu mai thadoktuna manghankhre hairi atopa amada Tengnoupal district ke Tengnoupal police station ge manung chanba loikoi chingmaidagi security force amasung Tengnoupal forest division ge apunba team amana aina yadaba ekar nifu ge popi sing yanthatkhre shu hairi